Lilong Police Station CRPF Manipur Amadi Nagaland Sector Range Infalgi Quick Action Team gi apunba kangbu amana Meeoi ama Yamlaba Foreign Cigarette Brand Singga Konnana fare hairi Police tagi fangba pau gi matung ina Manipur Police na akaknaba pau ama fangbadagi Thawal PS na konba Lilong Litan Makhongda leiba MD Phagatkhre atopming Sajat chahi kontrago homdoi apokpa leikidraba Alauddingi yumda Lilong PS CRPF Manipur and Nagaland Sector Range Infalgi Quick Action Team gi apunba kangbu amana thiba humbagi thabak chathaki thiba humbaduda Jet cigarette ki packet lishing kontragani toy Fort cigarette ki packet lishing ahumga chahum amadi LA cigarette packet chamagi yankai fagat pangam ki hari farab MD Phagatkhre amadi cigarette sing adu mari leinaba police station da sinakhre hari loinana potlam sing adu custom office palel da kusinakhra gani hari